Chahi any hena Chatharakliba Lan Asinamaram Odaga, Cookie Kulai Piper Singna, Mayu Maikai, Maina Tado Piki Bedagi, Lanjelaktuna, Hausit, Tawal District, Wangjing, Kodompokpi Sport Complex, Tahangniba, Relic Camp the Leiba, IDP, Ima Ibel, Ichel, Singbu, Chakouba, Thouram Mangasi, Wangjing Bazar Devi, Mandapta, pangthokhre, Wangjing Tenta, SCG MLA, Poundam Rosen Gimiting Makada, Wangjing Tenta Kendra Development Committee, Amadi Wangjing Apunba, Maira Paibi Lupna Sindura Pangthokhre, Ningol Chakouba, Thouram Aduda, DC, Tawal, Hana Kamai IAS Wangjing Tenta Kendra Development Committee Advisor Su Oriba Retire ARCS KS Manidon Singh L Rajeshwar Wangjing Apunba Maira Paibi Loke Secretary L Santi Devi Wangjing Tenta Kendra Development Committee General Secretary O Susil Kumar Wangjing Tenta Mandalgi Secretary TS Brajakishore P Prem Kumar Wangjing Tenta SCG MLA PROS Jayadeba amadi IDP mihut sing yauna tongan ba miyoi kayana athoiba mitung sing oina sarugyaki thoramgi saruk ama oina Wangjing Kodomokpi Sport Complex ke relief camp da leiba ichel singna pot puduna Chakouba lakpa mabung mopa singna achamba khudol pot sing tamduna harau na puna chak chamina bana mabung oiba thoram oiki Thouram adugi athoiba mithungi warol piraduna DC Thawal Hana Kamai IS na haikibada Ningol Chakouba habasi yamna fazaba yamna su maru oiba thouramni hairaduna me ahum English aniga kulumdoigi laibak thiba thodoki awabada su sarugya jariba awaba kaya mayongna rabasu mafam asida lairiba ibung ipwa singna nakhoigi damak nusiba utpiriba sing asisu matam chupada kauthokloisi haiki Wangjing Tenta Kendra Development Committee General Secretary O Susil Kumar na haikibada relief camp da laibiriba Maibel Singh Pungning Sonta Bigano, Aikoi Kuting Maksu, Lan Asigi victim Ama Oidibane, Paisa Tanba Yadaba, Amadi Hanagi Punsi, Mahing Adubo Hanjinba Yadabagi Awabasu, Aikoi Kuting Mangana, Mayokna Ribani Haike.